si society si makata na tukai na nabagi kanwa mo kanglo naman na tro adu na tro pami si hoji tholi ba crisis mayam sigi resultant ta pami ba sibu crisis wo sanari ba crisis sibu articulate tori ba kangbu sina pami pandam ja adu na tro shume element sing sia khoi wa ngangning da na leadership situation sida khoi tapna sigi kaino mayam si shum unarakanda khangnarakanda adum realization nam lakna khini aduga akhoi gi chapchaba akhoi chatpham thokpa approach amaka akhoi chapchana thora khini madugi matamda akhoi wet and was kitang ngangning ba le joining ba le su khar reserve tongna ba phai leadership situation se fatte haidana sibung father na sum leibu wani adu mathau taraga di ngangbam thokpa wa adu ngangnarakani adu ngangba ngambagi guts leina ba ngaktani loina kana so son ba leitamni au society sira sima ai ahanza I kai khomna na hangat chage do ani shubada akoi hojik akoi gi sirei sida nena ta da crisis sama create tori basi it is none other than the leaders of the center hojik ki leriba center sina masi articulate tobni ha si sirei na ningai leribra adugi center tuna Pamu haibada pamgadaba, Hogatlu haibada Hogatkadaba, that kind of political center ama state sida lerega, aduna koi future pigatori ibne have say logical oi bravo. Adu targati, we need to cut the ties of the present central government. Moigi under the behest Moigi Yathanda, Quina says, follow to Chatpagi, system in Nataba, I quit Ishayu over future, I quit Ishana, Shamjan and Nabagi, Adugumba, political center Amada, a queen stand Torakanda, centers in Dilto Nana Chumoidro. Karigumba centers in a Tangiba Kongtangje, Yadragana, Constitution Piba, Miangi mandate to give power to Season Raga, centers in the Tangiba Kongtango, Yaroi Hydra Kodombi Tankapangamba, inclusive Weba, Akoya political center of my state Sigi, Miam the Purpoma Tatraba, Ako state Sikan Jabataragati. Are they the walk of Shevo? Akoya inclusive Weba Mukbenama, Manipuri as a whole. Akoy inclusive way ba akoy movement na masagat na ba adula work to siya ko exclusivist way ba agenda da akoy ngak ki way ba opportunist way ba agenda da ngak ki way ba emotionalism da kamba that kind of things madu sanari ba kalup sigi adugum ba nakoi na ba agenda tani na koy na khanba matam yotri bra ba siya ko understand to mina ba mathok tay ba manipuri as a whole Nasi Kerala da, nasi Tamil Nadu da. Yes. Regional party ki waiba, Han lejaba government to, Madu Patre Hydra Kanda, Makoy Miamna, Punsalaga tak, Anova, Regime Purkbangam. Yes. Nasi Nepal gumbada Zenji movement gumbam tholakanda hanagi leriba party ba khaido loina defect torga anova adugumba political regime mam purakmangame ha adu Bangladesh gumbada anova political regime mam purakmangame ha adu Manipur gumba asuk sangna crisis mayok na rabai khoi rei fak asida akhoi leiminariba naga maitai aduga pangan amsung cookie gi miam jena punchalaga kariga anova khoi future gi oiba akhoi masel punjan raga machin manau oiba sana chinani hingminaba maratana ingna tapna aduga akhoi manipuri singi historical entity amsung historical boundary historical magi legacy se masai sida khoi submission tominara kanda ingna sikna mara tapna pan bai irei bagi nam nam purakna na honaba that kind of mindset aduda based over political center ma manipuri miyam na purakpa ngamdragadi akhoi loinabak naga oisano kuki oisano maitai oisano pangan oisano madugi miyam to ki victim akhoi oidori bane habse akhoi nahuna na khantha ba matam oire Koki ke marakta su moi ke marakta lila sanari ba kangdu duna makhoi ke miyam se human siloi na sin naraga lan na makhoi wa lamjing ga pu ba ni ha ba se akhoi miyam yamin na bam change ba moi ke marakta adugum ba akhoi ke jalingam gi philosophy wa gera na raga kari gi philosophy how se koki ke miyam jo akhoi yam phasana akhoi
ichili na oi ba mong da soina ki ba soina kare ngamna kare miyam song tung realization lak anning bagi khoi appeal do tau chening e ba khoi makhoi se makhoi gi adu ba element sing duna sanar ko lila sing to ki victim ne ba 1946 ta makhoi gi leigriba leader maru aina ani ha ba tare akhoi thangko paw amasung akhoi gi sm zabum makhoi ani na akhoi kuki national assembly amasung kuki np linkhala kanda makhoi gi jalengam gi oiba map ama akhoi semaga adaita adai thousal lakpa moi gi su ke normal lairi ba ko on the another hand akhoi somom da su lainari ba sigi wakalon sing si akhoi na madubu yamna kanna kano to gi wa na ta bi da ichili na oiba gi relation da madu gi separatist oiba agenda se kindly thadok pio haina akhoi appeal tawni le ba what nagam sung kuki ani makta adi mota manipuri oina akhoi masel ge marakta soina ki ba ngamna ki ba henjan na ki ba kedo ki ba myam se forgive and forgetness tawna kanda openness tawna kanda nagana kuki da nungai ta bodo teng haidok na seba kuki in lera masu haidok pio mai tain lera masu haidok na seba suma akhoi na ler su haidok sa geba aduga akhoi soina ki ba lana ki ba myam se ngak thok ngak sin tawna kanda akhoi manipur gi oiba national interest to di ngak min na seba mapandagi mitop changak ba gomba adagi drug ki gomba natraga ate lairi dna issue akhoi gi DGP anobam case na khoi gi magi luching gi makhada combined force Kangpokpi gi khul mari dani khoi ukai ta khrena yauri se bunker kunthra yauna outpost amadi strategic saidan chingba leirambadagi thugai duna manghan khre khochu khulai singju phagat le hairi nakalamaromda yenguraga hoi mahak tang amada manipur da join tawbada ngairi ngasi tang taraga tariat nipan hoi hairiba akoi thama phadringai akoi 18 days simukta mahaki sigumba khongthang ama khoi di khoi haidi sumaina operation gi web amaga laktana bunker kunthra muka thokai bangam bhai sisu nakalamaromda development amani achievement amani haibadumak yai adumak pu khoina yengba yari si hojik si mafam khuding makta thungna operation sidi chathaba ngamdri Kangpokpi Ccpur chathakre aduga tongan mafam da khoi adum kapna bagi keno si adum lepte mol phai adagi sangkong khulgi marakta su combined force ki khutta kuki terrorist ama sire haidana sumaina khoi pau chu dum phangje hairi basi tongan lairiba akhoi manipur police ki team sing siga punna akhoi ngamak pasuyai makhoi su strategic plan de sungsoi soidana leiramgani adumapu thengna makhoi tawam thokpa district ani da haurai sisu masisu good initiative amni adum haibada yai adumapu mahaki laukhalaiba sigumba stfc nakalamarom da yenguraga dum positive ne haibasu yai adumakpu ngasai hamba su aina khogi ita su da adum thamjaba akhoi governor AK Balasi Jammu and Kashmir gi article 370 gi sigi matang da tukimatik hai singraba dugumba governor misak amane hainari bane adum whatever whomsoever manipur de hek yawar khragadi kari haini loimak usna on ba haigadra pungmang ba pungtum tumba se ta oirakpado aduna mukesigi su akhoi na yengadoi si makse haurakpagi akhoi maitai londa hairaga na mau anaubi gi thabak yamna phaba kuishalakanda wai taiba sum piksalakpagi phibam amakhak leibado adugi mahaki han ba haurakpada aigi su thabak thauram khara uttaba yade habagi magi developmental works khara utpa adu khak oiramagadi masisu dumak laibak thiningai oigadoribani adumak pu mahakna tawriba mahak kari haini political pressure yaudabida thabak si mahakna makhata na dum paksanna tongan ba district sing da dum chathabangam lagadi masi disam to hun bangam dana adi chingna ba mi sing pha bangam dana tawragadi adumak irang je khara nem tharakadra haibagi thajaba su dumak le sigi matang da DGP anoba mukesida ojajalan ge expectations di kari kamai le view jang dang thambi Masih hari akoina nauna laiba DGP Mukesh sita akoina personnel oina mangondagi expectation thudokpa akoina leite habatare masih akoi government of India gi ba strategic move amani han atumaina akoi da fill tawi
Hojik Lairiba DGP se Masibu Habai Basisu Government of India Ministry of Home Affairs ki Makha Toropani Ado Hana Leramidusu Ministry of Home Affairs Government of India ki Makha Labani Ado Hojik Lairiba Security Advisor Sisu Direct Ministry of Home Affairs Government of India the direct link Tobani any information Mayam se Hojiki Haribam Pamchida Mana Piraga the direction Lauraga Chataba that kind of security measures have a Hojiki Anova DGPC that one the Hapa Matunda strategic Goiba Adumba Anova Lalong Kara Anova initiative Kara state Sida by Katpagi Tava Malakpasi Gamero of India Anova strategic Goiba Ama Ni Madu DGP Sina implement Nova Honabagi Wani Haina Sumaina Kogi Wakalda Sumai Filtawi and Haukeba that 12 ta Hojiki Anova DGP Sina Kogi Kanomaka meeting a Maka Kobire, Busu invite to Biraktana, Yauzarui, a top organization, Ani Galway and I Punna, Pamina Vetanzama, Pangzaki, Aduda Mana, Pongdopose, Stetida law and order se, Masi Pazana restore Taunanaba, Norman CC restoration Taunanaba, initiative se Fazana Paikalasi. Singam sung tam animakta I impartial over monda naga cookie haiba kenaba tamdana maitei cookie haiba kenaba tamdana impartial over monda I paikatkani aigi integrity amasung aigi neutrality se aigi mapandage lakpani and aigi neutrality se da mayam top play vigano cooperation pibio and state sang tang phajana ingtha tapthaba ma purakna na bahona bada I tawaya 24/7 ma service tawgani Masayida mayam so cooperation PBU. High na Masuina appeal to a Hojiki CSO singi. We pump to the Hatare. The Kai says and Lady says and to Tambu. Okay. Let Aquina Hijerami. I quite tampakta di Nomi Pinary versing China Yataba, Kotaba, Nomi Pinary versing at this arm tone and about Packet Pase. As I must see, it's easy tax go. Security na paikhat kya the khalai ba sing da ma si paikhat pa da khar lui ba ko ma si lu ba gi matang se kamai tau ke da khoi ki cookie ga maitai ga hack balance thok pa horak pa ki cookie gi police department da leiba officer ma khai se tampak ta leitre ba yes aduga maitai gi police officer ma khai se cookie gi inhabited area sing se da leitre ba Already amuk makha tarakpada Nagaga Kukiga gi marakta amuka balance amuka thokpo horopadai Nagagi police officer sing Kuki area da laitre Kuki police officer sing police personnel sing akoi Nagagi inhabited area da posting lainaram sing lainatre hausi se kaidore Kuki gi police officer sing employees sing Kuki inhabited area da consolidated tawre Nagagi area da maitei area da sida only akhoi pangangi police officer khara employee khara dui akhoi ate officers khara singi nagata bada oiro Kuki ta area do oiro khara service story ji natana ate di mai ma area da leire state sigi film ji sumai leire sida hauje moi cobra force hairo yes natraga moi central forces sing se masi akhoi operation tawna bagi damakta thau paikhat pa matamda state police na my concerned police officer sing natragana a special officer sing guide tony hare the guide to Kuki area da operation to she Habakanda Kuki area sita guide to Gadoriba police officer se masi a Kuki officer sing do not overtime Madam the Moikatangamina Ate di later Madam the Pangan officer kara natraga employee kare labaduna di Kayam Gana Kayam Yamna strategic over Kayam Matona labor sing is a racing pihapa Yingam doino bosi. And Kanana Tony Hakana Kuki officer sings in the town. Kuki officer sings in a cookie no pipe sings a local and navigate central for sings a puraga Mapam Dreda Hazana Neom Chumda Hazana conduct operations conduct on navigate the Tau Paikatpa Namgadori Brangamoidori. Yes, exactly. Nagai area the so same.
ada tampak tadi khara madu monitor tauba khotpada tampak tadi amna aruba khoi security gi amna aruba keno oiroi issue oiroi dung namgine ba ko singi manung hanjan ba strategic oiba area sing sa sikayam yam na ngamdori no ngamoidoi no ana tawdori ba thabak si mayam da mit ta oi phun chaisan ba security gi oiba thabak khara akhoi tawre habagi mayam da tak launa pungning da kai gum khara fawal laga madugi marum da adum hanadagi adum leirakba state sida lawless oiba situation adagi akhoi law and order se chingda phajana enforce tawba ngamdaba situation se as it is adum continue tawraga leigadori bra haujik leiriba violence situation se khara khachik akhoi control tawraga adu leiri situation sidi pura mapung phana normal si se resort tawba ngamdaba situation do adum leidori ra haiba question am kha akhoi raise tawjara meba ko matang sida akhoi na haijaning budi akhoi state sida leiriba violence ki situation si control tawge haiba taragati akhoi ain na ya daba mong da possess tawriba nomai sing si lokhat pa haibse sidi achumba wafam neba lokhat pham thoeba ko mada akhoi na haijari badi kari gino hujik ta tawri ba si ne asuk sang ba matam se free hand da tok sang na thadu ga thamgri sina kari gino si yes aduga haujik ta huran ba matung da mairing bai do khoi yes थोकदब थबक तौगदब थबक लोइन लोइनर मतुंग हौजे कुकीगा नागागी मरक्तसु अखोगी कनो पाइनरगा अखोगी संबल खानरगा वांग वांग मदा अखोगी हानगी अदुमैना लैनब सिचुएशन दु नत्रेबा अखोई अमना अमदा थाजनदबा अमना अमदा नुसिनदबा अमगा कनो टेंशन क्रिएट तौरगा चपचाना थमगदब सिचुएशन दु लैर मतुंगदा हुजिकता हुरानबा मतुंगदा मैरिंगबगी मोंगदा Government of India na sige ni sate poi khale si kari gino sinita an hari ai gi miyeng dati ai observation da hijab tare Government of India na Manipur se 396 da thugai na bagi 390 da aroi bata 390 se chapchana lak na bagi poram je masi akhoi mawong hong hong ga hai tare ko angle hong hong ga mayang mitta mitang tor tor ga sum chatharak bagi thong amakak adum ahong ba leitabra haina adumaina yenge ba hausi hausi paikaliba operation sisu khara initiative khara paikhatle ga haiba kanda akoi media sing na handagi paikhatla ningba paikhatta sum lakpadu gi oiba taiba ko hekta pak sana paikhat khre ga ne hekta adumaina ga su ibi yeba ko yam phaya du comprehensive point am sigi thabak se krak krak lakpa thabak am to paikhat pra hairagati madu potudi kitang hari ufat tabra mausa khoi Mizoram daga tawkhiba adagi ate mafam da akhoi Punjab daga tawkhiba adagi Jammu Kashmir daga tawkhiba ko sumba ade Assam daga tawkhiba ko sumba operation style to Manipur da tang phajana singa masung tam impartial oiba mongda naga kuki haiba leitana ko ai nama leiri haiba gi chapchaba thabak to paikhat piraga lamdam sida akhoi leiminari ba chelina phrup singi marakta akhoi bap tanadaba nusinadaba khala chainabagi situation sum hanjan hanjan repeatedly masi create taunaba circumstance mayama create tawrise sigi element sing se fajana crush taunanaba Government of India na masak thopa thabak se masi tawhan ninge ba do akhoi sum sangna lisang sena sahi ahum lom se tawdadana adum ba situation do sum yengaga wait and watch policies ta sum thadu aga natragana nakoi na nakalam rom te amuk sogat pa nakalam rom dong phadaba nakalam rom dong ingkhat pa amam phadaba sum aduga am wari sandhali na muk mayam da mitang tawba amuk pha yatre na muk tawbi ari security amuk tawrni mu hai pi ari amuka Government of India na intervene tawrni mu hai pi ari amuk tawdab ta hari marak sire sira akhoi ne yam ngak pase Government of India na pukchel sieng de habagi yam make sieng am khodam se hauji ki kano sire sira Scotland area se ambush tore ko mi gi tang tram doi da natra ambush tore ambush to gon nomit sire sira kuki singna khulai pai ba singna naga misam taru phare naga misam taru phar matung da kuki gi su naga namuka khar phare ado hostage thadok na bagi mowong ama sirisa chathakhrisi sibu akhoi international gi akhoi Red Cross naga mediator ga oiraga leipa am ga gi marakta ning tamba sovereign country ani gi marakta ga thengna ba landa hostage gi dil tawna bagi mowong tawna ga Manipur sirisa da Government of India naga karimta tawbangam daba helpless oi ba tawna ga akhoi gi
มาปุ่งนิ่งเดีนอกเพชรตัวละก็คุยเล็บปกมามังเดทำมาก็อาดูดัชฮานาวัสตรังกีปัวมาคุยตัวรีวันนี้นะขลุ่มมันนี่ก็ไม่รู้อินเดียกี่เลเวลเดเลยบอกออฟฟิเชียลสิ่งตัวละก็อาดูสมัยตัวละก็โฮสเทลดิลตัวไปกี่คุยกันออกมาอีพีช็อตตัวมันเลยเก็บสิยังตีนะคุย being a citizen of India คุยนิ่งแบบไกลนิ่งไงไว้แบบตั้งกามโอ้ยขี้วะอาดูมีโอ้ยตราก็มารี나가 싱득이 미워이 따라가 머리 아로이보다고 디플로매틱ally 나가게 리더 싱데 engaged로가 다도 할래요 뭐이나 야 마이 빡나 다도 할리고 아두기 마뚱다 마두기 pauphom 모이나 kuki나 바전 바따룩도 아시보이나 마탁 땄라바 마깍 까바 아시보이나 부토고 마담 아시바 미도디 리커버 떠오르래 미 할람미바 미싱도디 리커버 떠고 남대바 시기 땅가 까만 가면은 인디아나 이 퐁퐁나 아코이 미암 세시라 시기 빠콩 아마 셀럭 마담지다 가면은 인디아시다 아코이나 까다이 포부노 바코이나 타서 바탕 거도리시 adusu always time akoina hoju phogda thoiba manipur gi issue sida sibokta asina thoiba myam se NIA da sinare hai hariba khoi gi 6 naga body si siramani habadi dum khangaba adu matang da su khoi NIA da sinare habada sinaram da bagi thokri du neba handa hai gi angang che ngarang han gi tes amada mak yam phangak te ba masi su NIA da sina doira ba ko ya tina phani ni ko si khoi gi law less hoy ba state less hoy ba adugi mathakta jalana khoi haidi manipur police ki lairiba khoi gi manipur police ki legitimacy se yamna mangjalakpagi mami makhak ne batari se manipur police laibagi kari kanari ge habagi wahang makhak lai ba any issue da akhoi ne ena da sinaba se da sinare haidana ngasi bo akhoi justice phangbra phangde even adugi mathakta aduda natana khoi ne yengba yari si ngahariba khoi gi kuki taramari thadok pasigi matang sida political pressure yari si Nagaland gi chief minister Nefurio yaurini adugi khoi gi Meghalaya gi Conrad Sangma yaurini akhoi gi state gi government gi hariba Oja Khemchan ga khoi deputy akhoi gi home minister Oja Govindas ka loin kalamakanda makhoi na union home minister Amit Shah da sare thado o khoto safely thado o har kanda last thado ga nongala kanda numit kun ga nipani subadane ba adusu police personnel samri ga yankhaina sniper do ka yaur ga thira kanda si bak sang je phangi hairi ne ba nangai thibda phangda ga nokning bado nangai thibda phangda hadi that means thado ba matung da asiba si laire khangi ne ba mayam da utta kai haini mitta ut chai bai do exactly adumak ne ba nongan baga hek tang keno da thadu e mapan da thadu e tarada asiba samri yang khaidu na hangai kuki taramari do thadok tringai de thibadi kai do ba bagi wahang am su lai ne bo ikhang nei da ko akhoi ye miyam na akhoi ye state sida lariba akari ai tare layman people sing hai tare including me layman people sing nei khang na ba pot ni dewanda mi hat khrabani ada mi se putho kanda akhoi yamna choba uncertain oiba aduga yamna paksanna akhoi choba kanoma gross violence sama nagam sum kuki ani gi marakta thorakadra haina singnaba leibadagi madugi situation do avoid tawna bagi damakta asiba mi se masi consult tawraga thamaga akhoi diplomatic engagement ama nagagi leadership gi through da tawraga government of India da poto thangalaga government of India gi level lagi akhoi nagagi lusingba sing hai tare ko masai sida akhoi engage tawba ngamba political side hai tare Nagaland including the chief minister of Nagaland and the chief minister of Meghalaya aduna singba sing yauna engagement ama tawnara kanda akhoi masi sigrabani na masi amuk makhata na violence yamna paksan na thualudana kari kana gada ge du tawam dokpa keno makhai du de dum tawsi khosi ga kaino mong khara engage tawnaram bai yaena adum bhap na khoina su dum maina khalle tare ko o shuram go doini adwain tawra kanda mi na moina phajala thamba tramri du thado laga adi matungda
ꯑꯩꯈꯣꯏ ꯃꯤꯁꯤꯡꯗꯣ ꯍꯧꯖꯤꯛ ꯂꯩꯐꯝꯗꯣ ꯇꯥꯛꯑꯒ ꯑꯗꯩꯗ ꯑꯗꯨꯝ ꯑꯩꯈꯣꯏ ꯔꯤꯀꯣꯚꯔ ꯇꯧꯕꯒꯤ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯑꯃ ꯑꯗꯨꯝ ꯃꯌꯥꯝꯗ ꯄꯨꯊꯣꯛꯄꯒꯤ ꯋꯥꯅꯦꯕꯀꯣ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯅꯤꯡꯉꯤꯕ ꯄꯣꯠꯇꯤ where is the credibility of the state where is the credibility of the security forces law enforcing agencies law enforcing agency amagi tawpham thokpa mathau adu raba adu taragadi hairiba mafam jingsida akhoi government of India gi law and order situation je mafam sida lairibra law chatnadre order law budi akhoi state government ta laibaina akhoi kanona tamo hemantane hek haiba order di akhoi Premanandana hoi hoi order di hoi tamo premanandana haiba kano di order di kano laiba order di pai gre do moi som pai gre do adi phiom do the order si mafam sida ja pai re ba kangbu sing sina government of India na implement tau te bo the taudri si government of India sina ngam da bagi taudri ra bo ngam na taudri ra bo akhoi gi Pahalgam da akhoi terrorist ki attack ne na amakhak thokpa matam da Pakistan da surgical strike tawbang ngamba terrorist ki hideout me amama Pakistan ki soil da leiba terrorist ki hideout me amam da India ki sophisticated oiba khulai me amama paisal laga ekdam mi ki nuclear facility phok thugai ne na threat tawbang ngamba international community da achoba threat tawbang ngamba government of India na akhoi gi sirei sida they brought light ta tawkhiba sukjamba heinous oiba crime se masigi chapchaba punishment lokhat pa namdaba situation ama hairiba mafam sida operate tawriba outlaw singse masri sida makhoi de facto administration lama makhoi na chalairaga leihanba dauna free hand da thadu ga thamibse masi government of India na ngamdabagi mafam se cover tawdribra ngamna thadu ibra haiba question sida neba yamna choba apprehension lama khoi state chike miyam da lerise adori ngamna thadokpane haibse clear ne aba ngamna thadu iba government of India sina haujik paikhala iba thabak se kayam yamna koina thajagadori bano kayam yamna thajaba ngamgadori bano haiba question mark tumadi akhoi da lei adu akhoi kaigoma law and order restore tawna bagi damaktani haidana security gi oiba chapchaba initiative ama lokhatpani haiba sidi akhoi masidi oppose to bang namde masidi akhoi appreciate tawi but thangaiba khongthang se ta sengna state sida leiriba problem ji loisan na bagi damakta thangpa khongthang la natraga strategic oiba mupla mathang karino haiba ma what is the next haibam khak akhoi gi thamoi da question mark oina akhoi da hujik so dum fill tawri yeba ko maramdi hauki bada leikiba moi gi experience ya kana moi gi past experience ya kana akhoi state sige miyam na DGP no balae aduka ano wa initiative khara security gi paikale Kangpokpi operation tore ha kanda es tawdore kaina haibugumba ama akhoi fill tawna ba su circle khara lemba yai adubo mamangi experience myam se sum khara naina jaba moina akhoi masi se da kitang akhoi cautious ba akhoi kano ma de mindset ma de akhoi da create akhoi da fill tawri daw ma de akhoi da fill tawri aduga hojik sirei sida akhoi na nam achoba akhoi state sigi miyam da leiriba challenges sidi ai ge mot tadi akhoi cookie issue moina akhoi khulai paiba cookie gi khulai paiba kangbu singje moina khulai oina sizinaraga moi gi purpose amagi dum khulai oina sizinaraga tawbagi mong ne ba akhoi praja to praja people to people di adamna pakshan na hana khi de tan handak mi taru hatok padasu people to people di hana bagi situation lakti eba ko arya te te ma pham da su people to people hana bagi situation de lakhi de ba naga ku ki ge barak sa tori se manani khulai pai ba kangbu sing sina kai horaga people to people hana na bagi situation do create to na bo hona bai mami di tai ado people to people hana lak bagi pot di york te ba adi taraga di akhoi sir lai riba problem se people to people gi problem na te masi non state actor gomba kari gomba element khara tongan ba strategic move ta khulai oina season raga moina sana ningba geopolitics ki waro natraga tongan ba kangluba namthan ba kangluba ngaktam pai ba kangluba ngaktam wakhalan ba kedo akhoi tampaki leriba sovereignty ki demand toriba kanglup singsin namthan na bagi namukta kan amadi leire da nako sigi mayam sidagi akhoi nan thok sage haiba taraga di state sigi miyam gi khutta miyam na akhoi Jalal hojiksi akhoi gi lairiba
present ruling government si aduki matik shole habasi miyamna khange even tang February tang marida khoi wasak laurakanda CM oribasi even mahak si sudum lairiba government se da mi government ni si miyamna dum haina dana lairibani lairiba khogi hana khogi BJP gi state president pai biramba khogi jema ko ma hojikpudi Rajya Sabha ge chatkre adu adum lokhat kadaba BJP ki oi targa su kuki gi singchida disciplinary action lokhat kadaba singchi amta lokhat amde adu ma hojik Rajya Sabha da chatla kanda kari lebak ki damukta karamba core issue da adu mana thamamba statement gi matung inadi IDP singchi hana mayum janghan gani haba statement amdi thamambane aduma po khoina hojik yengadori si akhoi si taseng harakanda National Party ani sidi taseng di wok di wo abaneba BJP su wo Congress sen sahi tranga pan basida oklak tana BJP sida laibak yenga sina amu yeng da BJP si oksal abaneba adu hojik se amu khoigi regional party gi web amadi kan la idena koza masi taseng harakanda nakalamrom da handak 2027 gi da pangthokadori ba election se karigumba BJP gi lairiba BJP gi hojik prevailing situation sida yengoragadi makhoigi winnability gi kenosi laitragadi president rule thamakpa yana laibagi condition su lairibani ko khoigi hojik khoigi governor AK Balana union home minister Amit Shah unabada khoi Delhi da hojik laibisida haidi akhoi speculation da expectation da miyana khanari si president rule si amuk hanna thamak kadra haibaki keno se lairiba aduna lakadoriba election ji gi karigumba BJP gi ticket phobal lowiningai leiraktraba makhoi se sathina pobagi phibam la agadi makhoi aduki matik double engine ni na madugi podu da yatlakanda president rule thamakani haiba gi speculation si su yam high oina lairi boza aduna election si tau dabana sunamna lairi haibazu hainari adubu in case tawre harga su akhoi hojik lairiba phibam sida akhoi political akhoi regional political party gi kanna web mayam su laibanina masi sisu akhoina tangai phadana support tawbogi matam sisu yaurabra haina su khalleuza si matang laiba akhoi president rule la kadra khot kadra haibagi speculation duga regional party gi web ama lakpa sigi matang sida akhoi Oza Jalal gi assessment se kari kamaina tawbe ya uzagi angtang thambiu kano si akhoi hari mapambi di yandaba aduga masa khatang thaba maduna di akhoi asengba thengnariba samasya si koknanabagi aroiba akhoi kano nateba approach nateba ado aroiba solution nateba akhoi hojiki manipur gi khunai na mayok nariba akhoi problem se masi solution tawsi haba taragadi ahan bada akhoi kano se thadok patayeba emotionalism se thadok patayeba akhoi amtang phajana emotionalism se thadoga reason da lakse ngak ki waiba emotionalism da kam ba hu mayam se masina di solution lakweba laiba problem ji real root cause se krai de lakpano madu karai da thinga kanda akhoi problem si solution da lakata ge ha base yamna phajana pungning ta na phajana akhoi khitang luna akhoi yengwa miyeng amakhak manung hunna yengwa miyeng amakhak mathau taiba ana akhoi hujik si ngak ki oiba kano sidai sida kamakpa hu sine krai bau yoksle kana yes kuki kangbu si moi insurgent kangbu sing si su oigera natraga su da leitabra pairaga center da leiba kangbu sing sina hausiu si sanaraga problem me am khak salon hong sana leire si simde fake ni ko se ure ko yes ado sire sigi matungda si sanara matungda lehanningi ba equation si kari no ba sanari ba kangbu sigi adu equation tu da ko si chong leirebo adugi equation tu da chong leibu na traba sanari ba kangbu sine pamisi sanari ba kangbu sina ohenningi ba result tu chong leirebe ko ngarang na handi amuka native people le na kangbu amuka thore ne
nalwai namu indigenous amu hairami indigenous ki wahan thoksida manipur le riba kanglup si mayam si ki marakta kanglup ani khak indigenous ne na hair ga mu chongami thaban chongami nasi ngarang na mu kai native people le na mu thaban chongba hore sigum ba political opportunists masa masa gi mathamo itudana rajniti opportunity pambagi wakal do phum thamaga mapan thongde emotionalism da paira sanaba that kind of athian ma thaki adu tardi native people na kangbu ma chong adi adu de yaw da kanglup sing sin native people na te haiba one to ama society je pe ina tro si society si makata na thukai na nabagi kanu mo kanglo na ma tro adu na tro पामी होजे थोलिबा क्राइसिस मैम सिगी रिजल्टेंट पामी सिबु क्राइसिस सिबु सानरिबा क्राइसिस सिबु आर्टिकुलेट तोरिबा कांगु सिना पामी पांदम से अदु नत्रो सुम एलिमेंट सिंग से कोई वा ngang दना लेरिब सिचुएशन सिदा कोई तपना सिगी केनो मैम सि सुम उनरकांदा खंगनरकांदा adum realization am lakna khini aduga akoi gi chapchaba akoi chatpham thokpa approach am kha akoi chapchana thora khini madugi matamda akoi wait and watch kitang ngangning ba le joining ba le su khar reserve tong na ba phai lady situation se fatte haidana sibung father na sum leibu wani adu mathau taraga di ngangbam thokpa wa adu ngangna kani adu ngangba ngamba gi guts leina ba ngaktani loina kana so son ba leitam ne ausi society sira sima ai ahanda I kai khomna na hangat chage do ani shubada akoi hojik akoi gi sirai sida nena ta da crisis sama create tori basi it is none other than the leaders of the center hojik ki leriba center sina masi articulate to mri habsi sirai yen ningai leribra adugi center tuna phamu haibada phamgadaba haugatlu haibada haugatkadaba that kind of political center ama state sida leraga aduna koi future pigadori mne haibse logical oibra ba adu targati we need to cut the ties of the present central government moigi under the behest moigi yathangda khoina seisa follow toraga chatpagi system si nataba aikhoi isha gi oiba future akhoi isana semjananabagi oiba adugumba political center amada akhoina stand torakanda center si dil tobune hana chumoidro karigomba center sina thangiba khongthang je yadragana constitution na piba miyam ge mandate to ge power to sizinaraga center sina thangiba khongthang do yaroi haidra khodom bi thangkhat bangamba inclusive oiba akoi ge political center ama state sigi miyam na purak ma thau tadraba akoi state si kanche ba taragati adai do work to shebo akoi ge inclusive oiba movement ama manipuri as a whole akoi inclusive oiba akoi movement nama sagatna ba adura work to shebo exclusivist oiba agenda da akoi ngak ki oiba opportunist oiba agenda da ngak ki oiba emotionalism da kamba that kind of things madu sanari ba kalup sigi adugumba nakoi na ba agent ngatni ne koina khanba matam yotri brava sia ko understand to mina ba mathok tai ba manipuri as a whole ngasi Kerala da ngasi Tamil Nadu da yes regional party ki oiba han leijaba government to madu phatre haidra kanda makoi gi miyamna punjalaga tak anoba regime purakba ngamme yes ngasi Nepal gumbada zenji gi movement gumbam thola kanda hanagi leriba party ba khaido loina defeat toraga anova adugumba political regime purakba ngame ba adu Bangladesh gumbada anova political regime purakba ngame ba adu Manipur gumba asuk sangna crisis mayok na ba khoi gi rei fak asida akhoi gi leiminariba naga maitai aduga pangan amsung kuki gi miyam jena punjalaga kari anova khoi gi future gi oiba akhoi masel punjanraga machin manau oiba sana chinani hingminaba maratana ingna tapna aduga akhoi gi manipuri singi historical entity amsung historical boundary historical magi legacy se masai sida khoi submission tominara kanda ingna sikna mara tapna pan bai irei baginam namam purakna na hona ba that kind of mindset aduda based over political center ma manipuri miyam na purak ngamdragadi
अखोई लोइनमक नागा ओइसनु कुकी ओइसनु मैतै ओइसनु पांगन ओइसनु मदुगी म्याम तो कि विक्टिम अखोई ओइदोरिबने हाबसे अखोई नहुना खंथाबा मतम ओइरे कुकी के मरक्तसु मोइगे मरक्ता लीला सानरिबा कांगदुदुना मखोइगे मियामसे ह्यूमन सिल लोइना सिनरगा लान मखोइ ओइ लमजिंगगा पुबा नि हाबसे अखोइ म्याम यामिनबम चंगेबा मोइगे मरक्ता अदुगुम्बा अखोइगे जालेंगमगी फिलोसॉफी ओइगेरा नतगा करिगी फिलोसॉफी हाउसी कुकी के मियामसु अखोइ याम फजना अखोइ इचिली नाउ ओइबा मोंगदा सोइना करे ngamna करे मियाम से उतंग रियलाइजेशन लाक अननिंगबगी अखोइ अपील दो तौचनिंगे बा अखोइ मखोइ से मखोइ गे दुगुम्बा एलिमेंट सिंग दुना सानरक लीला सिंग दुकी विक्टिम ने बा 1946 ता मखोइ की लेग्रिबा लीडर मरुइना अनि हाबा तारे अखोइ थांखो पाव अमसुंग अखोइ एसएम जाबुम मखोइ अनीना अखोइ कुकी नेशनल असेंबली अमसुंग कुकी एनपी लिंखलकांदा मखोइ जालेंगम की ओइबा मैप अमा अखोइ सेमगा अदै थौजलकपा मोइगी सु केनोमा लैरियबको on the other hand अखोइ सोमम दसु लैनरियब सिगी वाखलोन सिंगसी अखोइना मदुबु यामना कन्ना कनो तोबगी वा नतबिदा इचिली नाउ ओइबगी रिलेशन दा मदुगी सेपरेटिस्ट ओइबा एजेंडा से काइंडली थादोक पियो हाइना अखोइ अपील तौनिंगेबा What Nagam Sung Cookie, Animata, Adimota, Manipuri, I Missile Marakta, Swina Kiba, Namna Kiba, Henzana Kiba, Kedokiba, Mayamse, forgive and forget nest on Narakanda, open nest on Narakanda, Nagana cookie, the Nuaitabo, Ting Ting Hidong Naseva, cookie in Leramasu Hidopio, my ten Leramasu Hidong Naseva, Shuma Aquina Ler, so Hidoksakeva, Aduga Akui, Swina Kiba, Lana Kiba Mayamse, not talk Nakshin Tonarakanda, Akui Manipuri Ueba, national interest to the Minaseva. Mapandagi mitop changak ba gumba adagi drug ki gumba natraga ate lairi dra issue akoi kanogi akoi NRC gi wero amagi issue akoi national interest khardi common interest khardi ngakmin na sewa adu ngakmin ra kana manipuri amo ina as a whole akoi chanasin ani hingmin na ba yabagi political philosophy ma akoi thi sewa collectively inclusively नतबा तारगति अखोइ सिरिसिरगी नागा खाइदोगा अखोइ तोंगानबा कांगलुप मखैगी ओइबा तोंगानबा पॉलिटिक्स अमा नत्रगा कांगलुप अमा खाइदोगा कांगलुप खरगी पॉलिटिक्स अमा कांगलुप खर खाइदोगा कांगलुप खरगी एलायंस अमा अदुना अखोइगी सोल्यूशन ओइगबदी यादों मानते अब अखोइना खनबदा अना अखोइ मसेलगे मरक्ता भाप तानरकपा अमा चंगेबा कुकी गे मियामनसु भाप ताबीरकपम चंगेबा अखोइ गे फ्यूचर गी दम खनजाय तारगरी मखोइ गे मरक्ता मखोइ ह्यूमन सिल लोइना सिनरगा मखोइ अरान मोंगदा अतोपा अखोइ सेसे थुगाइनबा अखोइ गे पोरम यादिबा कांबु सिंगा एलायंस तोरगा अखोइ सेसे सानरिबा लीलासे मोइ मियामना थोरागा रिएक्ट तोरकपम चंगद्रो से आई अपील तौनिंगेबा अदु नत्रगा मखोइ मियाम दो मखोइ सानरिबा कांगलुप सिंगरो मोइन सानरिबा लीला दु लाले हायदना रियलाइजेशन तोरगा हलकपम चंगे मेनस्टम दा हलकपम चंगे अदुगा नाकल अमरोमदा लेगदोरिबा मणिपुर की गवर्नमेंट सिना अखोइगे मणिपुर के नेशनल इंटरेस्ट से कंप्रोमाइज तौदबा खोंथांग से मसी फजना चपचाना नुपा थोकना पाइखतपा ngamba सेंटर दा अदुंगाई मतममदा सुम मयामना सुखरा अदुम पन्नरे को हाइसु हाइनरे को मतममदा लेखिद्रबा अखोइगी अखोइगी मरहुम अलीमुद्दीन हाइना मासे निंग अखोइ स्टेटहुड फंगबा मणिपुर की अहानबा चीफ मिनिस्टर ने यस मांगना अखोइगे 13 अगस्त से अखोइ सेलिब्रेशन तौगे हाबा मतमदा सेंटर दे अथिंग बपिरेबा अदुगी अथिंग बपिरकपगी चेदो लाकप टेलीग्राम दो शेगाइरगा अखोइ कन डस्टबिन द माना लंगधखियबा आई सुबा टेलीग्राम से पाबै बतम नते आईगी मिया आईगी कन नेशन के आईगी कनोगे मणिपुरी नेशन की आईगी अदुबा लैगिद्रबा फॉर फादर सिंग दो निंगसिंग बै प्रोग्राम द कनामदन थिंग यारोयना माना स्टैंड लौखिबतो रेम्स की से कनो तौबदा मेघालय दा पुनना बाना लोइन लोइखरकांदा माना हान सेंटर दगी अयाब लौतना हान अखोइगी फाउंडेशन स्टोन जुंग थोकांदा अदुइ मतुंग दा कोना चलगा आई फाउंडेशन स्टोन जुंग थोखरे अदुना स्टेट की चीफ मिनिस्टर अमला युंगरबा फाउंडेशन स्टोनिना मजामो हंदो हंजन नुआयरो सिरा दुम पियोना आदा चलगा मुखाइनरगा रेम्स पुरपंग नंबदो दैट काइंड ऑफ पॉलिटिक्स समा सेंटर सिदा अखोइना हाइबसी याबियो याद्रगा मुखाइननी सेंटर दे लेरिबा गवर्नमेंट तो अदुगे अलायंस तो सोबा चलगा यायबको बेस्ड ऑन अखोइगे कनोदा अखोइगे कॉमन मिनिमम प्रोग्राम मणिपुर की इंटरेस्ट सिंग भाई नंग तौबिनी हारबा नंगोंदा सवटकनी तौरोय हारबा नो अरे अखोइ इंटरेस्ट ता काइबा थबक तोराबा नंग गवर्नमेंट के होय हंतोय अखोइ पीपल्स कन्वेंशन का लोइना अखोइ वरेप लोरगा अखोइ तौय याबा पॉलिटिकल मूवमेंट तोरकनी हाइना सिगे गट्स ता मणिपुरी एज अ होल मणिपुर लेरिबा कुकी
Maitai, Pangan, Naga, other tribes people inclusive movement ama lakpang namna na adai da akhoi na wakal khalho da bataraba near future da hauji chanari ba akhoi tukra mache thugai ba pamba sigi policy sigi victim akhoi miyam na ticket long akhoi oiga dori ba masri kan je ha bataragati mari thorpam sang hauji lari ba regime je state ki regime je sidi center la lari ba regime du gi keno ne ba magi behest da thabuk to ba ne ba yes तौदब यारोय हाउजी स्टेट से लेब सिक्योरिटी का मरी लेना वारे बम लौगे हरसु मागी सेंटर दिगे मागी कनो अयाब ngai दुइनेबा करिगो सेंटर दुना अबदुगी अयाब दो पिरक तारगदी करि अदुगी थब मायक थब अम तौरु मतम नोगान माई गवर्नमेंट तो केन दौरियबा that is the problem yes aduna maram warakan ma pangan shon baneba ada pham dune hena maru oide ai state sigi miyam gi interest na maru oi hairogadi nongam government to government to so to na I warep logani na hairaga thorpa leader du oiragadi phaba adu oiragadi adum yani yana bale santaba sima to pamana separatist sing government pairaga bu kamaina state shanti oidoi no separatist sing gi agenda se karino ari ate yamna logically akhoi amti yeng cheba yes Haujik akhoi ki lariba manipur ki political party sing sigi marakta ngasi kuki ki MLA tara harise sigi manung da tariat amadi BJP ne ba BJP da MLA tariat si separatist kuki ki separate land tan ba MLA tariat am yaung lai re ba separatist to BJP da yaung lai re ba si shima problem ni ko ani shubada KPA haidana am lai ko Sisu separatist natra aduga ahum su bada akhoi naga chili nau sing dagi su akhoi NPFC makoi su naga gi tongan ba separate demand tawri ne ba sigi group ma khaisi na punjal laga sem ba sarkar ne ba adudi separatist sidi kaino manipur da turmoil thon bata bani separatist agenda du lakna na bagi damakta separatist agenda ai ji manipur se shanti oina lerba unite oina lerkan separatist agenda krai da hajal ka doino Already separatist agenda leiba tanglu paduna somna kandak KNFP haireko KNFP gi leader dugi magi keno duna family akoi gi keno duna Mrs duna akoi keno oire deputy CM oire somna kanda su NSN IM gi aduma branch chai loiba akoi gi keno amana political party amagi leader do adu deputy CM oire ani jina deputy CM oiraga leiba lengak neba manipur lengak si ado manipur kanje habe taragati separatist agenda se mai thiba pibam mathau taiba ado separatist singna khoi kano orga ventilator oiraga moina oxygen piraga hingba government ama chalain leraga bu kadai da manipur ki oiba unity and integrity aduga harmony aduga coexistence and the collective khoi survivalism je kadai da restore torpa yagadoi no kuki ki separatist ki magi poram do tanana ba ang hot padune ba lakadoi ba magi political representative tuna lakaturi si gamelo manipuri ki marks tu paija bagi wani magi nung agenda di magi separatist ki agenda tu fulfill tawna ba wakal leiram moyen logically sumyeng se leiram moi dra ba nagagi su leriba leader se magi leriba ngasagi NSN IM gi magi political agenda to adu tu gi nunggi oiba interest ma su leram moidra ba manam di aroiba phirep tadi manipur government hive chat oiba manipur government gi interest lepoi adagi lebak pa warep to hebron dagi lebak pa warep ma su chat toine ba masi ai kano nate biasness nate ko kanam tada kano nate logic tu ki haija bani ko adu taragati akoina manipur gi miyam se kano se apun ba hingmina bai wakhalon semkat si kanji haba taragati akoi shugumba separatist agenda singse out of the power da thambam changebo adorgati out of the power da shugumba separatist agenda singse thamakanda akoi ye leriba manipur gi interest semkat pa mindset to adu yum pham oiba political movement am changi adu gi movement do na akoi gi regional party na natragati center gi ji culture da salaiba that kind of political culture nadi oibe yakado mande haba wakhal du neba hari mayam do hojik phauna riba se mase ai so han mamang endorse tawjai nang hojik thambi ki wafam duga mari leina ado if karigomba miyam na masigi situation da lakpang ngamda targati near future da khoi leiba problem je politically solution kon ngamgani haiba asa do khoi udi haiba tare okay ado saga se haiba targati akhoi khitang
ꯍꯧꯖꯤꯛ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯗꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔꯗ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯀꯜꯆꯔꯗꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯗꯥꯗ ꯋꯥꯛ ꯇꯧꯔꯤꯕ ꯑꯗꯨꯝꯕ ꯂꯤꯗꯔꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯒ ꯋꯥꯛ ꯇꯧꯅꯤ ꯍꯥꯏꯕ ꯃꯁꯤꯅꯗꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯁꯦ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯍꯪꯒꯠꯅ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ ngarang nahan rims ki episode se very unlucky adu yam laibak thibani aduga manipur government na hoi anaba layeng ba kaidoba ama madu madu magi kanoni sarkar gi primary condition ni ko adu oraga su hauju jing miyam gi khoirang khoisau naraga nungai taba sentiment leibani na naga gi mioi taru matat laga kaktana hatna yam sathiba nungai taba leiri ko adu hauju gi khatna chaina ba situation ji yana ba natri jingda akhoi freely movement toruba yaba natri sigi timing sida heta taklauna rimsta pusalak podo lengak ki ko government ki kitang wakhal khanda ba wat pa soiba khongthang ama oibra haina dumai khali adu hauji ki leiriba mio singda ain gi oiba chapsa ba mai tawpom thopom mathausi karigomba tawramda taragati nasai madam sujata na habi kiba adu condition to da karigomba tawramda taragati maduda responsible oiriba mio singdu gi mathakta ain gi oiba thabak tangai phadana tawpom thoi ain gi oiba chapchaba makhoi accountability amasung liability moi mayok na pham thoi na atham haina lobje